Manipurgi YouTuber individual YouTuber khara pundoi lay aduna hujik shayje keno ngai any fan gi bro ngai ne ma ai lo lak to ni ma mathang lokhat to ne ma khoi YouTuber ga je DJ social da khoi jinga si party ma to le adu gi ne do nga si bro se khoi YouTube ma party to ne adu nga si hor khoi hujik bro tingko la mà thiết lòng nó đi mi được đâu Ano video reaction kiểu re khoi bro da shi tene shi dera Sedan tu, sila yakshi. Oh. Loken Maruti Tiger, sila yakshi sana. Yeah, that's cool. ta là gì da se ten July ada da se la je क्या कोई ब्रो एक्शन का क्या नोगा ले एलेक्स का 369 media bro lo thằng thằng ai tụi nó Alex nó đi đó hôm nay Yam ai cái gì? cũng ra aduh happy video siapa katanya Mister Kong ay nang cái lúc video đó aduh tu amo yang subscribe kita nak ini game ay wala English go look follow ka ay wala kita nilai Ngasi ma'am akhoi Manipur gi YouTuber gai akhoi haina haidasu yengba dum khamani akhoi je party to inista ai lere aduga akhoi daseten adagi di any fan gi bro ne adagi di moi my girlfriend lere adagi mathang ni akhoi gi Tinkul adagi di SS Blog adagi ada Krishna ada blind YouTuber 369 media adudi akhoi blog se mathang tok darak to ne adudi ma'am yeng no ready lero nên sẽ đi chứ Sila ka nun. So, Lo kan tao ge no tara sao thì nó tông mình sao thì nó tông mình cũng bọc cha vì điều mà thay cái lấy na này rồi nuôi đi nuôi được rồi lấy na để mũi cái nó gì mà đây cái nó chủ Oi ju party में हम चाट थोंग ले मनी sila kitchen. Bagi cook je saja dah bagi cook assistant mấy chắc thiên thật bị bỏ जुमे lai che yam halaga aisu lai thar ga loi cái nó phải gì cái nó phải thôi khoi keno ne si da leje bro je Mr World Junior ma je interview lo ga si bro je YouTuber ne mo gi to SS to ai na kan le je khoi gi se bro je Mr World Junior ne handak 2018 gi bro gi ming na pension khoi Manipur gi ni bro je khoi Manipur gi am chok thok ni ngai ne adu ai na hujik bro da hang je ni je ko ai di mayam khoi gi atopa live blogger ga ina su bro interview lo ga ko ado bro da ina ji hang ni je bro gi mo ta ko punchi je kai oina lo gi bro si kan ni punchi se lan ni ai yo ndi I'm a soldier on it I go in the option like I have no option but to win. So I have to give my best and whatever I do. So till now I'm giving my best. Till my last breath I'll do
as much as I could to bring the name of our state really high among the whole world. I mean, in the whole world. ꯑꯗꯣ ꯕ꯭ꯔꯣꯗ ꯑꯃꯨꯛ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯨ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯦꯀꯣ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯕ꯭ꯔꯣꯁꯨ ꯇꯥꯕꯤꯔꯝꯃꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯇꯨꯅ ꯌꯥꯔꯣꯏꯅ ꯃꯌꯥꯝ ꯍꯥꯏꯅꯩꯗꯅꯀꯣ ꯕ꯭ꯔꯣꯁꯨ ꯇꯥꯔꯝꯃꯅꯤ ꯕ꯭ꯔꯣꯁꯨ ꯍꯥꯏꯔꯝꯃꯅꯤ ꯊꯥꯖꯩ ꯕ꯭ꯔꯣꯅ ꯍꯧꯔꯛꯄꯗ ꯀꯦꯔꯤꯌꯔꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯕ꯭ꯔꯣ ꯀꯩ ꯊꯝꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯍꯣꯏ ꯅꯣꯂꯦꯖ ꯐꯖꯅ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯂꯝꯁꯤꯗ ꯍꯥꯏꯗꯤ ꯐꯖꯅ ꯂꯩꯔꯒꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯦꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯋꯥꯏ ꯅꯣꯠ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯐꯥꯎꯕ ꯑꯦꯁꯤꯌꯥꯗꯒꯤ ꯐꯥꯎꯕ ꯑꯀꯛꯅꯕ ꯃꯤ ꯑꯃ ꯍꯟꯗꯛꯇ ꯐꯪꯈꯤꯗ ꯉꯥꯏꯔꯤ ꯄ꯭ꯔꯣ ꯀꯥꯔꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣ ꯀꯥꯔꯗꯁꯦ ꯐꯪꯉꯒ ꯃꯤꯁꯇꯔ ꯑꯣꯂꯤꯝꯄꯤꯌꯥꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯖꯔꯤ ꯑꯗꯨꯅ soon normally one day I'll like step in that biggest stage of bodybuilding that is Olympia, Mr. Olympia, and like yeah, I Manipur issue hoi tawbu ngami habado isagi own kinodagi adum honajaraga adum ngamdo honajarani hai ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕ꯭ꯔꯣꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯀꯩꯅꯣꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯎꯅꯖꯕꯁꯦ ꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯤ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯕ꯭ꯂꯣꯛ ꯇꯧꯔꯤ ꯑꯩꯅ ꯑꯗꯨꯒ ꯃꯦꯖꯤꯛꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯖꯤꯛꯁꯤꯗꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯀꯩꯀꯥ ꯄꯨꯔꯒ ꯚꯤꯗꯤꯑꯣ ꯅꯝꯍꯟꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯂꯥꯛꯄꯅꯤꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯣꯏꯔꯦ ꯁꯤꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯥꯆꯦꯇꯟ ꯍꯣꯏꯅꯗꯤ ꯉꯁꯥꯏ ꯅꯝꯈꯤꯕꯅꯦ ꯇꯧꯕꯗ ꯑꯗꯨ ꯇꯥꯆꯦꯇꯟꯒꯤ ꯕ꯭ꯂꯣꯛꯇꯗꯤ ꯌꯥꯎꯔꯝꯃꯅꯤ ꯑꯗꯣ ꯇꯥꯆꯦꯇꯟꯒꯤꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯄꯣꯠ ꯅꯝꯊꯅꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯉꯥꯛꯇꯅꯤ ꯄꯨꯅꯝꯗ ꯅꯝꯅꯔꯦ YouTube everywhere ꯑꯩ ꯀꯩꯅꯣꯝꯇ ꯈꯪꯈꯤꯒꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯐꯝ ꯇꯥꯔꯗꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯈꯤꯇꯪ ꯄꯔꯃꯥꯒꯤꯅꯦꯕ ꯃꯦꯟ ꯏꯟ ꯊꯥꯏꯂꯦꯟ ꯐꯖꯔꯤꯁꯤꯗꯤ ꯈꯨꯏ ꯄꯥꯗꯕꯅꯤ ꯁꯤꯗꯤ ꯈꯨꯏ ꯄꯥꯊꯣꯛꯇꯦ ꯌꯧꯅꯤ ꯃꯣꯔ ꯍꯥꯏꯔ ꯀꯩꯅꯣ ꯀꯩꯅꯣ ꯃꯌꯥꯝ ꯑꯩꯅ ꯒꯦꯝ ꯑꯃ ꯀꯥꯈ꯭ꯔꯦ SS ꯕ꯭ꯂꯣꯛ ꯀꯤꯡ ꯂꯨꯖꯅꯤꯁ ꯆꯦꯇꯟ ꯗꯥꯏꯔꯤ ꯇꯤꯡꯀꯨꯜ ꯑꯦꯛꯁꯟ ꯁꯥꯗꯣꯛꯐꯝ ꯑꯩꯅ ꯒꯦꯝ ꯑꯃ ꯀꯥꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯒꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯥꯒꯠꯂꯛꯑꯅꯤ ꯑꯦꯅꯤꯐꯟꯒꯤ ꯆꯦꯅꯦꯜꯗ ꯑꯦꯅꯤꯐꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯣ ꯄꯣꯕꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯤꯡꯀꯨꯜꯁꯦ ꯃꯊꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯥꯊꯤ ꯄꯣꯈ꯭ꯔꯦ ꯃꯥ ꯂꯥꯁ ꯇꯥꯕꯒꯤ ꯕꯦꯜ ꯈꯤꯡꯉ ꯈꯥꯡꯉꯤ ꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯈꯔ ꯇꯧꯗꯣꯔꯦ ꯑꯩꯈꯣꯏ ꯆꯦꯅ ꯆꯥꯛ ꯊꯤꯔꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁ ꯕ꯭ꯔో ꯃꯥꯔꯛꯁꯨ ꯄꯪꯗꯦ ꯍꯥꯏꯔꯒꯦ ꯇꯧꯋꯦ ꯀꯦꯃꯦꯔꯥ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯃꯥꯔꯛꯁꯨ ꯑꯦꯅꯤ ꯐ꯭ꯔꯟꯁꯤ ꯃꯣꯏꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯅꯦ ꯑꯦꯅꯤ ꯐꯟꯁꯦ ꯕ꯭ꯔꯣꯒ ꯁꯤꯁꯇꯔꯒꯅ ꯄꯥꯏꯕ ꯑꯣꯏꯕꯅ ꯑꯩꯅ ꯍꯪꯉꯤ ꯕ꯭ꯔꯣ ꯈꯛꯇꯅꯦ ꯂꯩꯅꯦ ꯑꯃꯨꯛ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤꯁꯇꯔꯁꯨ ꯌꯥꯎꯔꯝꯃꯦ ꯑꯩ ꯌꯥꯎꯕꯗꯤ ꯀꯛꯊꯠꯄꯤꯌꯨꯀꯣ ꯃꯥꯔꯛꯁ ꯌꯥꯎꯗꯕ ꯃꯥꯔꯛꯁ ꯌꯥꯎꯗꯕꯈꯩ ꯀꯛꯄ ꯌꯥꯗ꯭ꯔꯒꯗꯤ ꯐꯦꯁꯇ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯛꯑꯒꯦ ꯌꯥꯏ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯀꯩꯅꯣ ꯇꯧ ꯑꯩꯁꯇꯤꯗꯤ ꯇꯧ tingkul na apa makalo mayamba sa kita play po mix berapa bang? Renang di oh renang mix sih kayak gitu. Ayo menang lu cari lah kalau gitu dokumen ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦ ꯆꯠꯅꯗꯣꯔꯦ 타이밍 야래 안 돼. 예!